ngasi nungdaram phong ki ba tongan tongan ba che phong sing digi maru eba pauk sing khongga charaga ma'am da share tawjagi anbada COVID-19 vaccination ki damakta state marida dry run mai pakna pangthokre kendra gi haksel amasum yai payumbal Mantrulain English ingani kungi December kungi nipan amasum kungi mapanda state mari Assam Andhra Pradesh Punjab amasum Gujarat COVID-19 vaccination da yumpham oiba thabak thoram singi damakta numit ninigi dry run pangthokre Universal Immunization Program amasum laibak pak sana tungan ba makhalgi equitable vaccination campaign singkia ama khudam oina measles sing rubella amasum adult Japanese encephalitis campaign tawbada thengnakiba experience aduna maram oiraga maru eba population group sing khudam oha healthcare workers sing frontline workers sing amasung sahi yankai mathaki mi singbu COVID-19 gidamak vaccinate tawba mathau taba khongthang sing adu lokhatkre dry run exercise asi COVID-19 vaccination tawbagi thawongi end to end testing da pandam thamli amasum operational guidelines singi matung ina masida planning amasum preparation yawani co-win application da facility sing amasum user sing semba session site semba amasum site singi mapping tawba healthcare workers data upload tawba zila aduna phangba vaccine sing amasum vaccine allocation tawba session planning vaccination team thadokpa session site logistics thadokpa vaccination tawbagi mob drill amasum block zila sing amasum raija gi thakta report thagatpa amasum mifam sing yengsinba yawani dry run gi pandamasi IT platform ko win gi field implementation gi thabak paikhatpa amasum confirm tawba amasum tasengna mamangda tungi damakta lamjing namtak bibasuni Zila amasum block task force yahon baga loinana zila ga collector bu dry run pangthokna bagi damakta thaudang laholi amasum tasengna vaccination pangthokpa matamda gap sing natragana apan basingi matangda loksing sing pigadabani numit ninigi dry run asi Andhra Pradesh ki Krishna Jilla da Gujarat da Rajkot amasum Gandhinagar da Punjab da Shahid Bhagat Singha Nagar amasum Assam da Sonitpur amasum Nalabari da pangthokhi hainasu pausina makhatana phongdoragli maka chatrak point na topa yamna nongaitaba amasum yamna ngani oiba thawdu amanamo COVID nariba nupa amaga hospital gi toilet lona haktinaraml damak nurse nupi ama suspend tawkhre Indonesia gi kunung Jakarta da thokiba thawdu ama oina COVID-19 virus naduna hospital layeng diba patient amaga hospital adura thabak tawbi nurse nupi amaga hospital gi toilet lona haktinaraml gi damakta hospital authorities na nurse adu suspend tawkhre hari thawdu asi nurse aduna COVID-19 positive oiraba patient sing layeng bada set chaba PPE set tuna nupa asiga toilet lona haktinaramani thawdu asigi mami sing amading worry sing social media ra thagalakibani makhoi anina chathakiba sing adu screenshot lauduna WhatsApp ki khuthangda saithorokibani thawdu adugi matangda Jakarta da leiba Wisma Athlete Quarantine Facility gi Hospital Authority na khanglakpadagi nurse amadi patient animak kaukhatuna wangpang chathabada makhoi animak na chathakiba thawdu adu masana yana chathakhibani haina phongdorakibani hairi nurse aduna thabo adu sathaba matamna PPE set ki haba wafam su phongdokhi tungda nurse adu thabaktagi lakthokibaga loinana makhoi animak isolation da thamkhre hairi thawdu asigi matangna Central Zakta police na case ma lakhatkre hainasu pausna makhatana sa phongdorakle duga makha tharakpoina ma'am ngasigi oba COVID-19 update ma'am da share tawjage ngasigi oba government of Manipur COVID-19 command control room dagi thadorakpa press release number 280 gi ngasigi pung nungdai numidang warangi pung 5 phogi oiba data da ma'am da share tawjage ngasi pung kun gamari sta punna miyoi nifuga mathoi general population dagi COVID-19 na positive oire haina confirm tawkhre ma'am miyoi nifuga mathoi sigi manungda miyoi kun amadi nupani aduga miyoi kun ga mathoi amana nupi ni suhairi aduga ngasi COVID-19 positive oirakliba miyoi singsi Jenims ta test tawba matamna miyoi 13 khanglakibani Rims tana taruk Imphal West tana ama Hillside tana ani Nazareth tana ama Shija Hospital tana taruk Ras Medicity da ani Tamenglong da ani Zaribam da ama Surchampur da ani amasum Babina Diagnostic da mangani suhairi
adugo ngasi general population gi COVID-19 positive oiraglaba miyoi nifuga matui asi Imphal West gi taraga nipani Imphal East gi tarani Thawal gi ahumni Bisnupur gi amani Kaksing gi amani Tamenglong gi anini Senapati gi ama Jiribam gi ama Tengnopal gi ani amasum Sursampur gi anini su haidi aduga makhoi singsi mem atop mafam da saluraga halaklaga COVID-19 positive oiba nataba magi local transmission ni mathang longnarakpani aduga makhoi singsi makhoi gi lokhatpham thokpa section tharang sing sarkarna lokhatkre makhoi gi laifam chafam containment zone lokthokre mas makhoi gi loina ruba miyoi sing contact tracing tawba yaba thabak singsu loinamak lokhatkre haina pau sigi press release na makhatarakli amaso ngasi pung kun nge mari sta miyoi punna sumnagi amakhatang COVID-19 positive oiduna laikhidre mahak si myam sai nifuga mari sure mahak Nupi ni amaso mahak si Imphal East gini sohairi ado mahakna laikhidaba hospital sina Rasmedi city dani aduga apunba mahak tharaga Manipur COVID-19 sen khiba miyoi masingsi sahumga yangkhaiga mari sure ne su press release na makhatana phongdorakli amasung ngasi apun boina COVID-19 dagi naba pharaktuna negative oiduna mayumda hankraba disaster hraba miyoi masingna marfuni makhoi singsi CIPF dagi amakhak yauri aduga home isolation dagi nifuga mapani Jenims dagi tarani Rims dagi nipani LKK dagi anini Sri dagi nipani amasum Jasmet dagi anini su hairi aduga apun bo oina mem hojojik pi oina Manipur gi oina COVID-19 na hankiba miyoi masingsi lising kun ga nipan ga sam ga kontra ga tarini sisiki manung sita general population dagi lising kun ga mariga sumnagi satrik homphuni amasum central security personnel dagi na miyoi lising ahumga chahumga humdraga tarini aduga recover tokraba apun miyoi masingsina phankraba miyoi masingsi apun boina lising kunga taruka subnagi satruka amani sigi manung sita general population dagi miyoi lising kungomdoiga chahumga yangkhaiga marini amasum central security personnel dagi naba phakalakhiba apun miyoi masingna subnagi lising ahumga saniga nifuga tarini suhairi aduga haujik nahaliba Manipur punna nahaliba anaba masingsina lising amaga chamaga marfuga nithuni sigi manungsida general population dagi miyoi lising amaga yankhaiga taruni amasum central security personnel dagi na miyoi chamaga kunga taruni suhairi aduga state sigi oina haujik laidiba recovery rate si 94.54% ni haina su sigi press release na makhatana su phongdoragli aduga 24/7 covid kamal control room gi phone number si myamu hapkalai 1800 345-3818 ini suhairi duga home isolation helpline number na ma'am 0385241409 ni hairi duga state headquarter gini amasum Thawal gi oina 8415944151 suhairi hauji gi oina ma'am pausu matang sa sinjirage anau paulakpo ma'am da update pijira ken thank you